MM Story Collection YouTube channel bu tabiriba punambu tarama ukjari hauji maruiba paw tara fazileba kuki munaga kunja mari kusina kare kunja taruki mari makhong hujuk faoba khangdri len amang tathon khraba longmi lising ama chawnga humphuni thoida reliki sempam phangan khre thauba kaithendagi khara lapthongna mafamda bisan mega mark hangtupiko haina khongjang changching khre hauji makha tana pau pajari thawang kaithendagi 0 kilometer manungda bisal mega mark hanglakpasina kaithel asida dukal amadi pofam phamduna apipa karba tawjaramba mi kayagi similonda achoba chaitheng pire thauban kaithendagi kilometer khara chathoglaga laiba mafamda bisal mega mark asi hongdopiko haina ngasi thawang kaithen thong londuna khongjang changchin khre khongjang adu kaithel asida dukal amadi pofam phamliba singna ngasi nomagi sintha leptuna thawang kaithendagi thawan DC complex phawa khongjal ama chalaba matung DC thawan wai robita ga unaduna wari sanaki DC thawbana miyangi apamba adu mahana piba ngambagi wangmada lei hairakpadigi miyana bisan mega mark hangdokpagi ayaba piriba thawban wangma tabada leiba thawban municipal council TMC Sigi office da makha tana thumjinduna khongjang changchinki amadi thawba municipal council gi office ki solon sanki khongjang aduda saruk yakibi subasini kaubi pofam phambi amadi thawban kaithen phambi mathak makhagi president sundarina phongdorokpada thawban kaithenda yum amada tangai phadana changba polam punama phangi kaithel asida phamjaraga miyamna nomagi chara tanjaribani adubu kaithen asiga yamna naknana chatlaga thawban DCS ki office da bisal mega mark hangdokrakpasina thawban kaithenda karba tawjarma punama hatpire mamang tha April 30 da bisal mega mark asi hangdoklakpani Manipur gi atai mafamda hangliba mega mark khudima kaithen mayondagi khara chatholaga hangnaba ngaktani adubu thawban gi oinadi thawban bazar moktada hangdolaktuna kaithel asida dukan phamjaba amasung pofam phamjaba punamaki chakhau thadanaba honarakpase yamna laibak thibani sangha leiba senjau paibasingna ason anachingbu hananaba sinbani hairi DC thawbal amadi thawbal municipal council dasu memorandum piduna mamangdasu haijakhre miyangi apambase thabak oina onthokpiraktabana ngasi khongjang asi changsinkhibani maram asina miyangi apamba haibadi thawang kaithendagi khara lapthokpa mafam amada bisan mega mark asi hongtukti phawba ngasidagi TMC gi thong miyamna lonsille loinana thawban kaithenda dukan amadi pofam phamjariba mi lising ahum marina thawban municipal council da thagil cham kuntha tax pirambadu thiraroi madugi mahuta miyangi chakhau thadabagidama TMC dagi tekchak oina nigani pidabasu yaroi haina pendaba kaya ama phongdokhi haji makhatana pau pajari kampok khunja taruki mari makhong hojik phawba khangdri Kampokpi district da sakangdabasina thadaugi church leader ahum hatkiba thawdoki matungda kuki amasung naga ani gi marakta phajingkiba khunjasing gi manungda nakal ani mangna khunja 13 ngasi ayu angambada thadokpaga loinana mari leineba authority da khusinna khare hairi polisina phangba pauna hai tha sigi 19 da Kampokpi district ki Kojiam manaki 0 point area da sakangdabasina chathariba ambush da thadaugi church leader ahum hatkiba aduga kayana asopan nangkibaga loi nanghankiba thawdoki matung kukisina leilong wafai khungi area dagi naga khunja kumathoi phajinki madugi pakhum oina naga sina takpau kuki khungi khunja kulumdoi senabati area dagi phajinki numil adumaki numidang pung 9 lom tabada Sapar Maina area dagi kuki singna makhatana Selesian border ani su phajinki nakal ani mangna phajinna thamliba naga amasu kuki khunja sing adu asoi angam yaudana thadornaba Manipur government gi maikei dagi district administration security force na phurup ani gi civil society organization usingba singa wari sanaduna lakibani wari sanabadugi matungina ngasi ayu angambada kuki singna lailon wafai khunda phajinkiba naga kumathogi manungdagi nupi 13 amasung Sapar Mainada phajinkiba Selesian Provincial
ऑफिस दिमापुर बॉर्डर अनी थादोरकी मखोइबु कांपोक्पी डिस्ट्रिक्ट ऑफिस अमसुंग सेंट्रल फोर्स की अपुंब टीम अमना पुरोक्तुना सेनापति डिस्ट्रिक्ट पुलिस अमसुंग नागा सिविल सोसाइटी ऑर्गेनाइजेशन असोयंगाम याउदुना खुसिनकी हाइरी हौजी मखा ताना पाउ पाजरी ngasi nungtin pung amarom taba matamda sawumbung kabui khunjau kaithenda sawumbung kabui khunjau sawumbung thongkhong yorbung nungoi itam nungoi phaklung awang lekai dugai pangjan gangma gi kalap amasung mara pai bisna sit in protect pangthoki nakalamom da ngasi ayu pung 13 mini kuntharom taba matamda changai pu kabui khun en changai pong new tribal colony da sit in protect taukhre wakan mifam asida chiru koireng rongmai kom amasung uthe singchu saruk yaki wakan mifam asida saruk yaki ba mioi amana hai manipur ase ngasidi tangtu leita da ponsi marial amada matam sangna lelagle asiguma phibam asida thamliba lenganglogi machal ase aikoi gi leiba ngakpa ngamdrabadi aikoi gi leiba ase aikoi na ngakserage aki tujungbana tamba ngamdraba lambel amada ningtamba yauna hingadabai saru aikoi ningtamjarage puksi war tawguna misam miyam halhalliba asi lepu miyangi punsi amasun lanthung ngakpa ngamdraba indian security forcing manipur gi halan ko khulai matik chana pairiba terroristing na manipur gi misam miyam halhalliba se khudakta lebhalu state terrorism gi thawong sing khudakta lepu haiba wafam singda wangangloi singna magi manaba morsing phongdongnaraki lengang na manipur miyangi tangtu leitaba punsi marel adu pidaduna makhatana tamtheba machat haibadi mihan mipum tholiba asi leptana chatharabadi ngasi pulliba phungangsing asigi apunba miyamna manipur miyanga loinana akanba khungjang changsinaba sem saduna leirabani haibase ngasi phamliba sit in protect asina taklibani manipur gi kasin koyada leiba khungangi miyamna su apumba khungjang amagidamak sem saba oina aigi khunda sit in protect tawbaga manaba khungjang changsinba haurasi haiduna sawumbung khunjau amasung miyamna manipur miyamda paujelakli हौजी मखा ताना पाउ पाजरी सिंगजमई पुलिस स्टेशन न कोंबा सिंगजमई चोंगथाम लेकाई आरएस डिटेल क्लिनिक की ममांगमक्तदा बोम अमा पोखाइबदा मी अमा सिरे हाइरी पुलिस न फंगबा पाउना हाइ थौदो असी ngasi ahing nongyai pung 12 minute 15 rom tabada aduwaida thokibani ngasi pokhaikiba bom adu lekhidaba miui asina purakpa oirangani haina thajanari mahana thoroktuna two wheeler gari su akai atoi thoki lekhidraba adu moirang pok khunau mamang lekai dagi ningtau khongjam sutsin kunithoi apopage ming ranjit kawi hairi mahaki thawai yaudraba hakchang adu रिम्स की मोक्ता थंगथरे नाकल अमरमदा चोंगथाम लेकाई सोशल वेलफेयर ऑर्गेनाइजेशन ना ngarang thokiba bom pokhai handuna mi ama lekhidabadu lekai asigi club amadi maira lumna yaningdaba phonglolari lekai asigi manungda asiguma nungaitaba thawdo tholokpase laibak thibani karigumba ayuk nungthingi matamda thoklamba oirabadi mi yamna siba sokpa oirambasu yai hairi thawdo asi manipurda leiba tongan ba lupsingna tawba oirabasu tawbiganu मियाम तेबा मफमदा मिसिमिना हेना थोकपा ओइगनी मफम असदा तोंगान बा नोमगी ओइना सेंथोक लंबी लेनबा दुकान फंबा मी कया लेबना असिगुमा थौदो असे थोहमबिगनु हाइना लेकाइगी माइकैदगी फोंगदोलगली हौगिबा सही लिसिंग अनि कुलुमदोइदगी तंगतु लेतादबा फियो अमदा लेरिबा खुनाइनि हाइबदो खनबियु असिगुमा मियांगी अमदी खुनाइगी खंबीबा ओइरगदी अइखोइ मियामदा matungda aki akang pohan biganu haina su chongtham lekai social welfare organization gi cherol asina makha tarakli matang sida puna mapu amuka hana khurumjari